La ngasi ngarang si akoina YouTube channel sing sum yengba matam da ba ngasai gi phajelluraga thadorokpa da yawba nupi mana mayai orap chahi mayai orap tawrba nupi mana haiba da di ko makoi si lohongba chu chatluba imphal da laaga darkar leba basic requirements sing leiruraga mayum da halakpa kholakpa si tawbada moina hujiki leilon wifi si yawrapa matamda nupi mayam tholaga makoi gari sing si khame kummo haire karigino hange kumdu kummo haidana kummaga nupi ngaina tongana folin nama lenghale nupa ngaina tongana folin nama lenghale moi ngaina pusallaga hairiba khungi nupi sing sina pusallakanda moisi kulai pai basing du ta sinagibani habasi nupi du gi statement da categorically mention to web ko adu eragadi hojik phagriba mayam sing du gi marata tara kan nithoi tara mari habatare ko including two reverends ko abducted from supper maina du dagi phagi basing ani du tharaga somna kan dagi angang ama yawraga moi trying thoi punna tara mari sigi marai bakti Pare, tabu taruk sigi marai baksidi phariba mising duna lep kreba. Moi marai baksidi phariba mising sina lep kre. Tabu khoina hojik thamoi da yam panic oiribadi. Moi si hingibra natragana sigrabra. Ani sigi pot ne ko. Adada akhoina speculation da high basisu kitang nungai taba makalai. Tabu really speaking kulai pai basing aduna makoi gi punsigi bidhata sidi lep kravani sai santana so habire ko advocate no so habire makoi hingam gani haibasi phami ba khoyum ka ki wana taba rational thinker sing sigi concept da idea da moi si hingam gani haibasi mati thoidokna leitar baraina khali aduga thogdok si thula ibase thogdok si tholai basi kamain tholai no haisine ba koina hoji yam maru oi reise numit sida IT rotasu tamai degi moi manga phaya ba kuki na ko IT rotasu phaya ba phari ba manga sidi tamai degi timely intervene tawduna youth mayam amana elders mayam amana women's mayam amana irang je panna sagalaktana kuki sing sida fajana approach tawba khotpa tawba dagidi mutual agreement ama understanding ama yana laira aba matamda ngasagi pharu ba kangbu sing adudi fortunately thadokre ko akhoina hojikse sum yengba matamda pot ama khak layaba manipur sida May 3rd tagi 23 gi May 3rd tagi ngasi bau chathara ibase irang sida akoina tangkak ahum thokna India government sina chatharak prain uba khara leyaba war bu haim sanaba matamda moi na sum uba underlying philosophy khara leyaba manipur da chathari ba thabak se is it a really a project of the government of India gi aseng ba project ama orbra si lan amane na lawragadi ngasi bok se tharak pasida tangkak ahum phase ahum thokre ba lan se phase amadi government of India gi mai pakre phase amadi mai pakhidre sumpa pakhidre kari phase akoi ga thangnana leiba ko atopa country Myanmar sida leiriba ko akoi gi iramdam gi di oiba kangbu sing amada makoina karigumba khara tawgani na satharam thabak tu di mai pakhidre mai pakhri sidi karino haraga cookie dominated oiba area singda machoi na leiramba akhoigi iron ngangba khoigi culture punba isinanaw singdo moigi mafam singdu degi moina tawningi ba thabak tu tawrakpa matamda ahoba mayam ama legi bitare madu khangi bitare na chingnadana akhoigi mi sing Chorchanpur da oigera More da oigera Ikau da oigera Kangpokpi da oigera leiramba singdo loi namak hoptana amatak tan thoraki base asimadi mai pakre now
Maiteiga Nagaga adugi tank sorry Maiteiga Kukiga Togiba Tankak Tumasu Hogrebko Hogsik Sinamuk Nagaga Kukiga Muk Tawaina Mukana Leb Aduni Tankak Hum Tola Abra in a Koina Kalise Tawaina Communalism Amakada Communalized Taurabra Nagaga Kukiga Soup Maiteiga Kukiga si Tongan Tonga Lena Reusi Changna Bayadreba Akoina Moida Sango Bayadre, Moinus Koida Sanga Bayadre. She India Mengi project ama my pakre. And then Ani Subadamu Akoiga cookie get Togibus Mina Nagaga Muk cookie get on Nahaleva. Adugi Tankak Amada Tankak Amatan and the Bohonabada Irang Jesum Karihani disturbances. Masin tingam dana sum tuan naba honaba matamda numitu da 0 point harise ngasagi kidjin ga kolin ga gi karaki 0 point sida ngasagi mi do ka hatu ine aduga mu alternately madu kanana tawbono ida nagana tawbone mu haigala ibne ko hojik sina mu kari mu lae ngasagi marai ba khangdriba moi marai ba lepangam driba mi taruk to Adugi matang sidamu, some of them stated, no, we are not responsible for moi paribedo. Ako yung marili na di hayos yaw ra inye. Ira na kumtura inye. Ado itardi, ngasagi tauriba government of India na taura iba singsya. Masi ako we need to thoroughly digest it. Pagchana kang badar karamalay. Madugi Kandragadi, Nasagi, Tankak Nina, Pace Nina, Saturday Ibasing, Masina, Akoi Masingi, Maraksi, the toll Ibase, Masida never Akoina, Bata, Bamak Darkale, Harris, Masi Kangho the Batarabadi, Nasagi 7 years, Zahitaret Kuntakibagi, Wari 1826 Kito, Adutaki Hen Satiba, Santo, Kana Laurise, Akoigi. Mikok Tiba Kamina Tidoino, NRC Quick Kamine Todoino, Tom the Biada Pot Carino Kaina, Mayam public take awareness speed no convinced of Vidana, Hosi Kushi to Hodragadi a quick future Kaina, Putopire Wapam, Manung the Miam of Kabapta, the Mayamaka Putopire say, Adugi the Magtaneva, Adu Hojiki Tankaksida, La Ibusi, Nasagi, Lailon Waifegida, Moi. Hojipo Moitaruk tea Bakangana lady say Sigi Matangsida around 2:33 p.m. today in the afternoon. I have seen that a union minister from northeastern state he was interacting with one journalist. Yes. Man Hayaba Manipur the Toibi Rang City, it is not a press violence soon nate have. Press violence nate is a makangeb. Mama sa acknowledge the web. That means man acknowledge already. Sanadi bakumay si kanana sanay no ito may wangang no tatuya. We do it haibama. Adu deneba pot yam lusala ising se. Ako na masilay sita namun na ako yung problem se. Kanino ay basi ko'y kang bataban neba. Kanagong bakarana imaibir karana mayra pa bi adegi di women organization mayama na karigong mabatam de laweba. Go back army ko Assam Rifle Oigera Army Oigera all central security forces being deployed here in Manipur across Manipur kari ako'y ngak na nabagita magtamibasing sa loina hangro hari se si natraga di solution naman layro say mako'y level amada kanjara kanda hayra ineba aduna hoy mi taruk simang graba Tiba Kangdana Mayamgi Kolausi Mapang Kudimatagi from every nooks and corner degi Laurupa Matamda Aina media organization am the Lairuba Kovanina I talk with concerned officials ko Home Department ki Maru Sing Warisai. Yes, Moi talk the Bedinate Taweva ko Moi just to nab the culprit adegi missing to Madu Karai the lady Bono Pum Grabara, Hat Krabara, Hunto Krabara, Hibasi, Park Jana, myself, Karadidum Tau the Badinate, but Taudi Batabakto, Matamzana, Haubra, Haudabra. I could at the promly toba or a magadi, missing to give Marai book to Uzik Tiram the Busuai,
ko thiram da busu ai kana gumbar khana na thire na lo busu ai adu bu khoina haining ga di ngasai gi advocate na habi gi bata honorable home minister gi wa do khajik tang thayai na badong na ka taw gi to madu khoina so khitang ta bada maring marang ba ma khak thoe ba ko la iba mi khara na mu haina ba pot khara mu lay ba once matam mamada chingi administration se union home minister ne yeng again hai gi ba hoi hojikpudi leadership change tawre ko leadership change tawraga so still administration of the hill area se hai gi ben nupa du gi makha da dumak leirabra maramdi ngasai honorable home minister na haire eva I have submitted all the needs to the union home ministry adu ita ding ngasai gi poto home ministry na home minister duna adum manipur gi chingi saruk se yengjendana dumak leiribra haiba pot amadi adumak leiriyaba aduni hoji khoina aduna aina ahan bagi round si da loishalakpa matam da ko aina haning bam khalai ngasai gi northeastern states tagi national gi thakta huji sarkar paibas de yauriba personalities in ngang gi basida akoina khajik tang nei ni ngai di oi ko maram de fresh violence natte sidili sang sina lae mamang da naga ga koki ga sukhanai aduga sukhanai adugi sum laman kumna ba nungai na da ama rom da ka sum panna ka ngang ba dong ka tawe ba ko koina ta ba matam da adu ta ro ba matam da it hurts. It is a very painful days for us, very distress to us. Tina ibe manak sang hagi ba ngasai mi taruk tu gi imung manung sing do kit and kin family inmates sing ko makoi gi community sing kamai na bunsi lelam ga doino ko aduna masai gi matang sidati ko akoina kari hayan ninge da nanoma atopa channel amada akoi gi expert amana ngangi ko logi maramda phajana khangai raba expert amana hai India gi hijack to ba matamda maming leiraba madu phajana deal to ngamba adugma makhal gi security force to madu thajalaga thabak to gadabani ka hari se ton gadabane ba sai advocate na hagi bido akoi gi police ki home department gi makha de leiriba additional DG IG ga se ngasagi palin da chatlaga serok da chatlaga ko akoi gi kari hani serok da leiriba IDP sing se nokoi pungning wa ganu karimta le tawro nogi dama khoi le na pungning console tong na ba thamba dong na oina tawre ba ko ajumaina ai ahan bai round masoja akoi gi external forcing kida manipur thugai bida chogo thodang lawi makoi thugai dei adu hojik leiriba assam rifle hairiba to ga sigi posimasu yanaba kuki khada site to we have a form sima leire aduga hojik chathari ba posi su hojik masisa it is a design ama khakni haibani posi moigi atopa moigi plan haitare part of plan chathari ba makoi gi conspiracy na traga moigi plan moigi agenda adugi design ni ba form chen thamai se ai oza Birendra lakchegi oza ngasai gi ekoi oza na su thambi ki ba tongan ba koi angle ma'am dagi yeng ba yai thoi ba irang sida hang ba yai thambi kre oza gi mo chu pungdok re aduna hojik si PRC irang marak sida PRC amuk la hanana bagi damakta rally chatana mamang soina highlight tawjakibdo Cookie Women Organization for Human Rights haidibasina rally chatlakanda akhoi amuk sigi post tawkibani kari mari leinana puthorei hai matamda hatkiba church ki leader ahum hatkiba sidagi pendabadagi sida PRC lakna ba haina sidida amuk haibadi connection with the killing of 3 church leaders sida tawraka lakpani adubu demand ke amaram chari ge puhang gi saung thokle aduna is it also a part of the plan if it is a design oza Birendra lakse ge oza sida saida dik petang connect to yabra kamai reflect to niyo jan surbala akoina hujik leiri se yamna undeclared emergency ama gi manungda akoi se leiba dong madum tawrabane masi ifong phongna yamna conscious oba yam sensible oba citizen nagarik naina di masi loina urabane hoi bemana hangai badu da pot kharale human rights ki achoba crisis samadi layeba human rights ki achoba crisis se masi India government se adugi manung du da changjan ning deba changjan ning de butu na maram orakanda
tattana khoi na season na riba proxy war ba pot amakak la ya kamaina la ke de be ma India ki history da Chandragupta II dagina Samudragupta ki matam se sibau se golden age golden period aina khoina ngang nei ba but 2023 gi hojiki May 3rd dagina hoji pause darkest period for Manipur ne in the history of Manipur di quite amamba matam period amakak nen hariba ko karigino haita di akoi ki ipa ipu singdugi matam dagi akoi ki dignity se akoi aduki mati wang na layeba akoi ki dignity se na mang tharaga laiba matam da hujik changsa laiba India government gi hoi lailon wifi da thoiba dagi di naga kangbuna koki gi moitara mari still mogi hostage on thambiba kholiba kakse this is not the beginning this is not the end also ko ma thoki neba thoki duise karigino haita di ai maduda kari dobagi makhata na sum tholak ki doino haidi ngasagi khoi ipai pu gi dignity sida kamaina la ke da akhoi se akhoi gi community siga adagi naga gi community sigadi akhoi gi ipai pu du gi dignity gi nationalism du dum survive to relay akhoi gi nationality sida moina to reiba government of India na haire sina ei no edu nakoi gi nationalism no hingba ya roi Indian Indian gi nationalism da la o haiba la u ya di haiba gi la na musung man ba leiba moina to reib sida ko aduna akoina khanabi ya ba ngasai Amit Shah Manipur da la mi ko he spent 3 days ko lerameba mana la mi du Manipur myam nungsi bagira natragana moina thoiba thodok se stage na moina maning thungde thungdaba sing du men khanaba la mi bra asi pot nam neba karigino ba sukoi India ke tum yam chawraba sukoi do fighter plane to la aga Imphal ki airport numini humni khamle mi do karigino si Manipur myam da loina leiraba ne bo jik se adoi tadi mase intentionally tawribra tawdabra haiba pona makhak mayam sida loina ma hojik se thuleba akoina haininge santana haigre ukhul gi side se mangarang Kamjong district headquarters chale then ma kano tas tawre jet zoro tawre atopa mayam ma phawra lae tongan be mi mayam unare lae I myself aina mo kasom khulen degi chatle kasom khulen degi chatlaga kogi kaka aina kamo asang khulen haise sige manak sida maklang turen na tuyumbi turen na ambakaka pulga seleba sina aning thi turen da sinwin river da tagi duine adugi turen dugi mapan da leiba kamo asang khulen hai isam sam na kaka kawe hairiba turen dugi wang masidana akoina jet choro harizine jet choro haisidagi di Burma gi lamje khachak katangare half kilometer bo phadre na khalleba ko mafam du da kalere mi bising si angat paneba be masida pot amaka pusanjar ke be mana haipet hangbiri du khitang koine di khume ko Bharat ki prime minister oigera let it be the prime minister of the country be the president of the country first citizen of the country makuisu democratic country emad leiru romina voting rights they are not having twice moi vote anirak thadabagi right leite amukatane ngasai gi chawkat khidraba Kamjong district ki manung senba Kasom Khulen subdivision ki manung da leiba Burma ga het tainaba Manipur gi aroi bangam khaida security machet amal leitana lambi thungi phaba masak khangdana school da angang jing laik taman ba khangdana hospital masak khangdana mobile gi network ki khudong chaba phangdana mafam du da leiri ichini naw jing duna security force ki Bharat ki maman yama ba security force ni tawdab do tawdong ni moina Bharat ki adi Manipur gi lamse nga aga leiri ne adugi mafam singdu da anoba mafam singdu gi ko la era kanda tongan mafam de la aga khundari ba ko hojiki kaka hari sidi moina trade center ne hai ko wasi mau de suyawi adegi tongan mafam sing de la aga yum ji sangna pak chawna sara leibne ba choro se around 500 mung ne ba ko sa leiri sing se adi hain pusaningai ba poti atagi nate hojik conflict ama thole eba more si matam amada akoi achauba
kuki singi senthokpam lambi achobam oirame haujik ti sire moi marakta su hujik khulai paiba singjiga pai daba hanadagi lerakpa kangbu singjiga mumugna ba laeba senthok lambi si leraktraba hingnaba gi asa se mami khara khara samjelakpa chida more je hangto aninge kaka hairiba namli hairiba wangli hairiba mafam se skip ka hairiba singsi parallel da hujiki Myanmar ka tainaba mafam singsi da leiba kogi Manipur gi Kamjong gi khun ngakta neba ko border villages ngakta neba hairiba sidaista hujik namli si kamain tawi matamama da business se yam well established tormeba the wangli also wangli ga namli ga da more se sire wangli namli da tawre ko slay sida moida nungai ta bamba phawre adu dagi di moina mukari honere hairi ba mogi business hub trade and commerce kamai tawre da Chorchanpur ga Mizoram gumda hongna na kan divert tawna na honere mo ne ba mogi lalong se makoi lalong se hoji khana lip si kakta na te ba yango sandangarang masa sat piruramne lambi gi phibam kaya mo yam phate mafam du le se electrification se sopang phang da mafam yauri ne bharat ke prime minister ne di india da loina mak se yumthong khudimak electrified tawre ko loina connectivity se leire mai yumthong khuding mai ngala ne lauk thokram ne hojiki kamo asang khulen hairiba kaka hairiba mafam du ne no electricity songlai leite kaya nuksige ba mafam du leire se around Imphal to More chapa chumaina hairiba distance gi kilometer su Imphal to More gi sigi distance ga hairap manari ne ba ko pusani ngai ba wafam di atai na te da akoi gi false narrative da ngasai advocate na habi gi to santana su habi gre ko false narrative amada chalhala kan da akoi se he kangau na le lambi mangale ba lamuk na le ba asidi akoi section je have ne ngasai aina haijabdo darkest period amaka oyeba kana bujik nungarige megi tarik ahum degi na ngasing mausida how our people have been struggling kamai na nearly gave up on sise adu itadi where is the government is the agent kari dongna bagi miyam gi yai phana bagi damakta mayam du tongna bagi damakta leirib natro adu gi poto lakpi wa haibane ba mi pharasu accident ho azu commando habne te commando habne pukhi da nga ma sing talere me chongdera kan mangamba electric chingame chingi bami du kan mangamba adu tari sarkar se mating thopiro habne ko na hariti kokina naga phagera maitena nepali phagera nepali nupi ma so hat krabani ko 4000 duda puspa paudel ko nupi sahi humphum du surubam so hatok rabane ba adu su tumi le thokre ngasai gi advocate na habi gi bedo chiru macha ma keno to gi bedo adu su adum unprovoked ne ba ko moina tawri bese tawge na tawba matam da jing da di akoi di freedom is not free moi di freedom is free jing da di adamak tawning beda taw le re ba ko sidai da kwai lu pot am le ba asai santana su 2007-8 ki suspension of operation lak pagi shu gi lak se ibema sorbala akoi na sum yeng ba matam da ko government of india gi mamal yam laba security forcing sina mit to da awaba pok sing se thaoina unahan ge mit tawna lagi hairagadi ngasai gi human rights ke crisis sama lakane on the other hand kun ubiya ba potam leba bangladesh na makogi citizen ne recognize tawtraba myanmar da su makogi citizen ne declare tawtraba homeless oiraba adugumba missing se akoi ga maitai ga tangkhul gadi nationalism de leibani भारत की नेशनलिज्म द लाउ यादे मोइदे होमलेस ने हैदना मौसी सीजन नरगा अतमना कोइ द करिगुम्बा खरे तौबिरब्रा हाइबे पोटमदी मयाम लॉजिक मेक सेंगना खंगेबा मतम सांगा अबनिना सस्पेंशन ऑफ ऑपरेशन लाखिबि मतंग से सिदी वंडरफुल नेबा सस्पेंशन ऑफ ऑपरेशन ने सिदी कई नोइतादी से इबेमा आइगा इंडिया गवर्नमेंट ग मुकना रेबा गवर्नमेंट ऑफ इंडिया की मायोक आई थबक तौरेबा the moment that I enter in the arena of talks
aina makoi ko wari sanaba yengna baduga aina wari sanaje haiba gi tanja ama lakta di aina sahi lisang sina sahi yang kai sungna aigi ningtam bagi natraga kadigumbam gi movement ama lakpado wari sanaba mikup tu de movement gi ko laiba movement du gi maruiba value myam jing dot loi mange suspension of operation je moi kari torung ge ba only matamamada chingda manda leiba mayam sing se akoi gi mayam amana isinina mayam amana ambush tok dana nomai kap thokna dana gun battle tok dana halai sunai khotnai adu tokba asigumba pot mayam ama leiba sing se madu dismantle tongna na ba madu puna maksing do maru phukna muthana nabigi pandamamada makoina suspension of operation amakak torokibra pot to the adudagi matam du da mayamna khanarpa foundation hai tara jatra holakib se adudai da haibane ba aduna hojik lailon wa faida thoe loi giro ba hojiki namli wangli se hanjan na ko namli da oigera wangli da oigera adigi kamo asang khulen da oigera choro da oigera handak thoki ba thodok yum khara mai tharamba kun khara tharamba manga taru khara namli da wangli da tharamba se this is not the end sumai oiroi ba maramdi mawe di atam na target am lei ba male adugum pot am lei aduna sida thoi ba se ukul side da kamjong side se masi masing thingam da na tholakine okay sir makoi di